खुरुमजरी इमेज टीवी मिलियंग ताबीरिबा सिंगबु मेने नोंगाइथेंना तारामना ओक्सरी ngasi nungtilgi pau pizari Kadangbanda kuki militants singna bom amadi nongmai kapsinduna landarakpada nongmai maruna panbadagi laikannaba ngamdana laikhidraba James Bond ningombamgi mathau mangam pangthokre laikhidraba athauba James Bond ningombam haukiba December 13 da Kadangbangi mathak thangba chingsangda hana lumduna leiramlaba khulai matik sana paiba kuki militants singna nongmai amadi bom sizinaduna landarakpada nongmai maruna panbadagi laikannaba ngamdana mafam adumaktada laikhidabani laikhidraba James Bond gi imung manung amadi JSC ga Manipur gi Chief Minister Nongthombam Biren ga unaduna wari sanarba matung yanaba ma purakpadagi Jenims ki mokta postmortem tawraba matung ngasi ayuk pung tararom tarakpada lamdam adong gi miyam ga loinana Jenims ki moktagi thawai yaudraba asiba hakjang laukhibani lamdam adong gi miyamna lambi gi nangyata leptuna laikhidraba athoba James Bond ningombam gi mafamda awawa phongdokpaga loinana leisu katuna ikai khumnaba utkhi Panbayai James Bond ningombam Manipur da phongba sanalaibak pausegi paumi ama oirambata natana piklingaidagi leibak miyamgi yaifanaba thabak thauram kayada mangjin thaduna selamba misak amasuni athauba asina laikhidabada lamdam asigi menkhatpa ngamlaroidaba achauba ahoba amadi adumak leihoragani thaudok asiga mari leinana laikhidraba James Bond ningombam gi apokpa ningombam Ramesorna phongdorakpada Isana leibak asigidama thawai thabadi changna sargar kabani mahakna mama leibakidama thawai thakhrabasu mahakumba miyoi lising kaya kaya mama leibakidama songthorakhigani kuki militants singna sahinga hingsaba miyoi amagum satharakliba lan asi athuba matamda India government amadi Manipur lengangna loisinbiyu hojik thokliba lan asida singi mafam singdana free thaba tampaki mafam singdana khut punsinduna Singa mari tamgi khenaba midyeng yengliba asima thamoi songna nungaite hainsu phongdokhi Central government amadi government haiba khoi irang sibu thun inga batamna sadi wana kadai no mkhone sadi pore kadai no toilet puri brahman puri ai am pejati isa chagumba ai isa mama le bang siba aina tawje du mana ya namnan chaki mana chaki baba male ba ki haina sumba je thuna government net mission view haina ai thamjage me ham boy min gam ta Nakal lamaromda thongdok adugi matangda lamsang kendragi MLA Sorok Haibam Ranjan Nahai James Bond ningombam Nongmai kapnabada laikhidaba nate kuki militants singna lona sanglaktuna khunngakliba maitai singda putharambadagi sibani thawong asi pangdaba mina tawba thawong amani aronba lanjang tawduna aikoi maselgi marakta I tanabagi thabak nakal ani gi marakta tawhaningde haina su phongdokhi nagi nongmai kapnabada palaga siba nate aikoi maitai khulngai ba volunteer singna ahingda lona kuki singna chalaga maitai da attack toramani masimak khwaidagi aikoi linda yaudaba masung aron ba lanjang da changak pai base masi matu sonba adugumba mioi khaktana tawi masi tawanningde nakalani makta maitai gi volunteer na su kuki gi volunteer na su masi tawanningde aikoi aron ba lanjang tawduna aikoi masen gi marakta I tanaba masi phate na idi lowi aikoi gi sarkar gi center amsung state sarkar anina tominna lesion naraga aikoi community ani bu free da tharaga songnan bai se masi Manipur da leiba praja aikoi gi yamna laibak thibane na ihak haijaningi ado aikoi na khanga da badi nan makai maitai ga kuki ga khanaba malame lan thengnaba malame adu ngasi di more da leiba commando da bawda akalba attack changjala kanda Bharat sarkar amsung Manipur sarkar na tuminna lesion bai se masi karamba arolba agenda aikoi center amdi state sarkar gi karamba aronba agenda lege se masi Manipur praja miyam gi wahangni aduna masi athuba matamda center amsung state anigi anina tana biraga athuba matamda solution porongna ba honaba na yamna sungani aidana ihak thamjaninge adu thuna solution porohudar targadi aikoi gi leibak se kari oigadage se koi tambangam daba matam adu yora
Maira Paibi Singh na sifai leiba yaroi hairubagi Maira Paibi Singh gi mathakta FIR palakpabu poirei leimarol Maira Paibi apunba Manipur amadi All Manipur Women's Voluntary Association amawobana yaningde FIR adu kakkadabani Maira Paibi Singh bu phaba punba yaroi haina All Manipur Women's Voluntary Association amawobabi President Y Kunjarani na fongdokre ngasi kwa kaithel leiba amuko gi office da Poirei Leimarol Maira Paibi apunba Manipur amadi All Manipur Women's Voluntary Association amawoba anina sinduna pangthokpa pawi mifam amada mahakna hai karigidamakta Manipur gi miyamna Assam Rifles amadi Sifai Singh Manipur dagi satkro leiba yaroi hairibano haibasi Assam Rifles amadi Sifai Singh loinana leingakna mamuttana khangbigadabani haukiba megi tang ahum 2023 dagi Manipur thongliba thokaningdaba thodok sing asina Lamdam asigi miyambu tangdu leitahanri thokliba irang asibu control tongnabagidamak Assam Rifle amadi masing yamlaba Sifai Singh thajilaktuna thamliba Assam Rifles amadi Sifai Singh asina irang asibu thokhandanaba honabagi mahutta ka henba tauroidaba thawong kaya leptana satharakpa urakpadagi Manipur miyamgi thamoida sawningba pendaba kaya leirakli amadi thawong asi leptana satharakpana Manipur miyam Maruoina Maira Paibi Ima Singh na Manipur dagi Assam Rifles amadi Sifai Singh Sati Kro haiba kholau kaya ngasi fawa leptana lauduna lakli amadi lauri thokliba thodok asi ngak thoknaba irang thokliba mafam singda Assam Rifles amadi Sifai Singh thamduna irang thoktanaba honabagi mahut nomai kapnaba yengduna leiba amadi zo kuki khulai paiba singi misang sangduna leiri misang mikhai naidana Thabak paikhatpagi mahutta irang su leptaba irang su leitaba mafam singda Sifai Singh thamjinduna Maira Paibi Ima Singh amadi Manipur miyambu asawa pokhali thawong asi poirei leimarol Maira Paibi apunba Manipur amadi All Manipur Women's Voluntary Association na yaningde asigumba thawong asi Sifai Singh gi ka henba thawong ni haina lawi Hawong asida koi saunaraba Maira Paibi Ima Singh na Sifai Singh satkro haiba kholau ga loinana Manipur dagi Sifai Singh satkro haiba kholau lauribani Bisnupur district ki sagang da leiriba Sifai Singh leitana ba hairuba Maira Paibi Singh gi maraktagi Ima tar ni thoigi mathakta FIR palakpa haibasi yamna chumdaba thawongni masi Manipur da leiriba Maira Paibi punamaki mathakta FIR palakpani haina logani thawong asi Poirei Leimarol Maira Paibi apunba Manipur All Manipur Women's Voluntary Association amawabana yabangam loi maram aduna Maira Paibi Ima Singh gi mathakta paliba FIRs asi khudakta kakkadabani Maira Paibi phadaba yaroi hairagana Manipur da leiriba Maira Paibi ekhoi mayam loinamak phabiro hojik leingakna Maira Paibi Singhbu masinda phibun namnanaba Maira Paibi Singhbu namthananaba laukhatlagliba thorang asi matam sana thengna hodrabadi Manipur miyam ngakpi senbinaba kanbinaba leitraba khunai amada hinghauragani maram asina Manipur miyam maruoina Maira Paibi Ima Ivel Singh achetpa firep amaga loinana asigumba lengaki miyam namthanaba laukhatlagliba thawong asi mayokta punna thengnaminarasi fongdokhi Maira Paibi iramdam Manipur asmo ngakpi senbini ngai leitraba adu tunglam chatta kani urakadage haiba khangba ngamdaba tangka amaka lakani aduna aikoi Manipur da leiriba akoi Maira Paibi nupi khunaina akoi wakhalot chap manana phumpham chena leminaraganda handaki tholiba Maira Paibi Singh mathakta tharakliba affair se Country Papa, a Puna Amato in a Tinamina de la Iramdamisi, Kanana, Panamina Sihaba, Wakandi, Pinatun. Kumbi Central High School Relief Camp the Sangza from Lauduna Lairamba in Metzingna Tasigi Ohunda, Yaima Model Girls High School Kumbi the Nona Hongzin Krabamatung Asi Kendra Asigi MLA S. Prem Sandrana Relief Camp Asida Laktuna in Metzingi Award Pakaya Yengsin Kre. Yengsin Kongsat Asiga Mari Lainana MLA S. Prem Sandrana Fondo Kibada in Metzing Mapam Amadagi Mapam Amada Hongdok Livakari Gino Haina
एरंब याय अदुबु कुंबी सेंट्रल हाई स्कूल असी हंद क्लास 10 थागदब महिरोय सिंगी खल्लगा अतोप मफम अमदा शिफ्ट तौबनी हयेंगी मिरोल गिदम मपुंग फाव लमदम अमा ओयहनबदा एजुकेशन हाइबसी यामना मरु ओय इनमेट सिंगनसु हराव हराव याबीबगिदमक थागचरी रिलीफ कैम्प लैब क्लास 10 थागदब इचा सिंग यावरगसु कुंबी द लैब रेसिडेंशियल स्कूल दा अमदी संदोंग अपर प्राइमरी स्कूल द क्लास 10 थागदब महिरोय सिंगी फ्री ऑफ कॉस्ट लाइक तापी तंबीरी मरमदुना रिलीफ कैम्प असिद लैरिबा इनमेट सिंगी मरक्तगी महिरोय सिंग यावरगदी स्कूल असिदा लाइक तमहनबियो लेबाक चौखटनब होनबदा लमदम असिगी हौजिक ओइरिबा फिबम असि याम थुना शांति हंजिलकनब होनबदा अखोय पुन्ना थौदांग लौमिनसी हाइखी मफम सिंगसे कमायना चेंज तौरिनो हायरगा सि मयामना हेक हंगबदसु नुंगाइतबमा करिगिनो इनमेट सिंगसे अमदमुक थम तौबा हेक लाकपा ग्रोमेल सिदा मसी मतंगदा हौजिक आइगे केंद्र सिगी ओइना यामना खरा ngaliŋegi matamdagi hauna koi residential school na koi ma center gi school ma center na sponsor to school ma lai high school se koi laingobi mayam na khojuman tabi laingobi haibu da oiramba aduna ngasi irang jina mafam du da laibada koi satra jing hantaki lakadu class 10 bo oiba class 10 bo tha ba gadu satra jing se ngasai gi magi matam gi oiba mai class to gadu si mafam du ngasan चादब नंबर मोरग तो यादबदगी कोई होजिकी हाना सेंट्रल हाई स्कूल ना कोई तोबुंग जेपी अमदी तोंगाल तोंगानबा आइगे केंद्र गे मदी सुसामपुर गे मदी सेरो रोम दगी मदी मोरे रोम दगी सियावरी मयाम सिंग लेर मफम से कोई सी याइमा गर्ल हाई स्कूल सिदा कोई चेंज तौजबनी ngarang numidang pung mapan lom tarakpada Imphal East manung sana leiba new second leiba new lambulenda mafam khangdana haurakpa maina yum ahum tumna sakre thodok asigi paw hek phangbaga Manipur Fire Service ki team sing laktuna mai adu muthanna ba khonakhi hairiba mafam asi mi sangba yadaba security na section ngaktuna thamba mafam amani mai asi matau karamna saklakpano haiba khangba ngamdri हौजिक मोरेदा थोकलिबा इरांग असिदा कुकी नार्को टेररिस्ट सिंगा लान थेंगनरिबा स्टेट फोर्स सिंगना लानदा माइ पाकनबा अमदी असोय अंगाम थोक्तनबा हाइदुना मैतै कोऑर्डिनेटिंग कमिटी ऑफ तेरा खोंसांगबी त्रोंगलाउबी खुदेकपी फौगाकचाउ इखाई अमदी तोरबुंग बांग्लाना त्रोंगलाउबी दगी फौगाकचाउ इखाई फावबदा लैबा लाइफम सिंगदा मैरा कतुना ngarang numidang thongnikhre कमिटी असिगी लमजिंग मखादा ngarang numidang pung 3 makhai taba matamda कमिटी असिगी थौमी सिंगना मागी लेकाई द लैबा लाइफम सिंग अमदी थोंगाल सिंग द मैरा कतुना इसोरगी मफमदा मोरे द लैरिबा मणिपुर स्टेट फोर्स सिंग असोय अंगाम यावहन बिगनु हाइना थौनिखी matang asida ngasi nukthilgi pau pizaba loijare ims tv meeting tabi riba singbu amuka hanna khurumjare